terrorist asina ngasi boba maning makha tamna tawraga maitai singna tawdadi athingba piduna ta lairi achoi TRONGLAOBIGI tang taruk tare ani gi ahingi lona bada kari isu khangjadaba samjaraba misam bu kuki terrorist singna hat minusi leitana hatopi hiba amadi maduda Indraba Praja Miyamna Khoisauna Praja Miyamna Jagatu the Labor Central Force the Sanghalubada Subna Kaki demand to Kamaina Tauraga Kuki terrorists in Hungry no Habagi Hongjang Amaka Sanghalubada Aku Papa Pibi Rakabadagi Samangi the Khoisauna Miyamna Atumba Kanosita View Habadagi Sanghalubada Misam Ahumamaso Hatopi Hiba Asiguma Mihat Ase Akoi Miyam Prajana Tamoy Chokna nungaite penda ba poi asigumba government amba leiraga misam ngakpa ngamda haibase akhoi tasengna India gi manungda leiriba prajara natabra natraga akhoi se manipur praja natabra haina miyam sina khoina hangi ngasi so khoi achumba gi tamakta miyam si lepi aduga ngasi bauda sikriba May 3rd gi sirakliba miyam sing ase kuki terrorist sing asina ngasi boba maning makha tamna tawraga maitai singna tawdadi athingba piduna ta lairi achoi Nongmeibung women development Meirapaibi Associationna TRONGLAOBIGI mihat ki mayukta chasaba Meiragi